ma'am mu khurumjari tasina video je amu thaga je tai nte aina ngasai je ai thaina gi certificate ai tare ai thain sanai matam gi certificate ani kal thaga chabani matam do aina ai ming se RK Roman ka me hana tasin ai hana gi thaina gi interview jam hai gabni all India radio da su yangoni then matam da ICTV haiba matam do le mo da su hai di hai kam interview da matam da sina social media jam kanna ari social media latri hai tare matam de mobile thokri landline ngata ni 2005 4 5 tu ngani mobile tholi jena pura 5 6 tera kan oi bani adu dagi adu kan je active pan oi de social media ga je ko na tam tam no theng no oi bani man pura social media kan to ji kui dri hai tare adu matam de in hai je gi bido kan erase hodu ba praja sina hadi matam de taw ji yang goni khang bu ji yaw bi rang bani adu ka thok ku su ga daga taw du su ngani tasinai ming jana RK Roman ko me certificate name ta ai je matam de da ai sportsman amo or me badminton ki player mo ina side select tar ka Sikkim da tamjarak pani adu ai 1991 da select tar ka Sikkim changjab ne gyan tok lai tamjarak pani sai gi oina matam da Baisung Bhutia hoi je moi football gi le me Baisung Bhutia na ngasi Baisung Bhutia ma ji tai taw hadi India captain go ramba football gi afa obne moi je legend ha tar India gi endi moi je maming am chat la pani Baisung Bhutia ji moi di figure ne ha tar football gi India gi moi ju le matam de club khoi myam je Sikkim de ju TNE school se club tamina bai te moi sai ngata ne khoi myam je ada to to khoi man phu myam to me swimming ju swimmer player myam adu dagi akhoi gi athlete player se am yaw me khoi gi lamjin chem bai ju fa myam le minar me matam le tamina bai ta ya no shiwa matam to ngarang da male hau ki do adu da ina le pa kan da 1993 ga 94 ga ina Sikkim state champion ain tar pai ta men singles adu ga double sinner na sabta ba chai ani sida adu aina sum thaina gi si file de na sum si ha bu tham bane memory oina thabo le tabina sum ayu pu je hang do pa na thi khana ka ta se yawi se to se sumen ro na yawi si 1996 ki adagi Roman na yawi na ai tasena ai ming ja na RK Roman ko man dagi sumendro asina ai dauna mo khong do khibne RK Sumendro je adu metric tai du RK Sumendro chakre certificate me am jida RK Sumendro yaw me am certificate ai zul sana ru gi sin 19 ya gi sina 1995 ki RK Sumendro ne yaw ai zul gi sina junior national kun super junior national championship ai zul gi adu sum certificate me am le sim me am sum ai ne sum ning jang da sei certificate me am jida kan re ji kanan re adi ai na thaba kai ka du na ta bida thaba thiru bui ni ko kana badi am kana ga jane sigi le hoi memory si se ne lai ya ban te certificate me am ji si dai me am ji si the north east zone the state badminton championship sigi na kai lam gi no ai zone ni si do si daga si am lai ga certificate ne si kana saling ai am si bai ta kana saling matam gi memory me am ji sum ni jang pa ngasi sum thu si phak tu u dagi puning ni nusirak pa adagi myam ju sum ne share tong chawjaning bai ta sum myam ju khangmu ji myam yang ngoni khangdum ji yang ngoni matam de social media ja kan active oi de ne khangdum ji am ngoni angang sing icha gi lenga sing ji kan khangam ro ai moi de sum khang ning bagi hai ta sum ai sum thar cha bani si jina sai double skill ne sa ai am de single skill thap sin double skill thar ki sin double skill tan si double skill sum ai ne share tawjaning ba tai de ta sum ai past memories memory je ai dari ba chinaw me praja me ju khangning ba ji ta se na yum le na sum thabli ta bin sum sai sum jeng na ga video thagar na ga sum ai ho story me je sum share tong na ba sum gi su ai gi su share tong na ga sum ga pothana na ben da kem na chedi aduni ai haibu aduni RK Roman ko me ja na sumen rong throk pani adagi ai je sanare adri ko na sima ko ai sumen rong thum dai sanare du man pudai national games lo yaw Karnataka ji jaw re na adu matung da khoi fourth national games Karnataka da tawkiba Bangalore tawkiba haitare adagi mo fifth national games Manipur ta khiba aduna ai aroi bani sanabagi adu matung dai yuban pusi change adagi ai yum pale haitare adagi sanaba tokhe ai ji pesa sen pai da mung da pokpani na haitare pabung je lei ga di phaba pabung je lei gi dra haitare adu dum hingna bo hona belambi da ai ji dum sanaba tokthroga ai ji hingna ban hotel pamne ko dan hona matung da ona laiwa phab de haitare ai album kum madagi sima kume toy mem je praja nu si petani ai praja mem nu si bi ngasi ai ngasi mem si wa to phangi sine sai tunen to phangjai je min nu si biram de yeng biram de kari kai de kum phang phote acting je ne te sabju khaja bane te
ꯅꯨꯡꯁꯤꯕꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ ꯀꯨꯝ ꯍꯟꯖꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯁꯦꯡꯅ ꯑꯦꯛꯇꯤꯡꯁꯨ ꯍꯩꯕ ꯅꯠꯇꯦ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯖꯕ ꯈꯔꯗ ꯃꯌꯥꯝ ꯄꯦꯟꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯁꯤ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯄꯣꯊꯥꯃꯤꯟꯅꯁꯦꯅ ꯑꯗꯣ ꯑꯦꯠ ꯂꯥꯁ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯁꯨ ꯇꯥꯅꯤ ꯍꯟꯖꯤꯟ ꯍꯥꯏꯕ ꯌꯥꯗꯕꯩꯅꯤ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯁꯦ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨ ꯅꯞꯄꯦ ꯑꯗꯥ ꯅꯞꯄꯦ ꯑꯗꯨ ꯁꯤ ꯊꯥꯖꯕꯤꯔꯨꯅꯨ ꯁꯤ ꯀꯩꯅꯣꯅꯤ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯅꯥꯕꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯔꯤꯕꯅꯤ ꯏꯃꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯥꯞꯊꯣꯛꯄꯤꯌꯨ ꯅꯍꯥ ꯑꯩꯈꯣꯏ ꯏꯁꯥ ꯀꯥꯞꯊꯣꯛꯁꯤ ꯊꯦꯡꯅ ꯂꯥꯛꯏ ꯉꯁꯤ ꯁꯦꯀꯦꯟ ꯐꯦꯖ ꯊꯦꯡꯅꯔꯤ ꯊꯥꯔꯠ ꯐꯦꯖ ꯂꯥꯛꯑꯗꯤ ꯊꯦꯡꯅ ꯇꯥꯔꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯇꯥꯏ ꯗꯔꯀꯥꯔ ꯂꯩ ꯃꯔꯨꯑꯣꯏꯁꯤꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯗ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯃꯤꯟꯅꯁꯤ ꯃꯄꯥꯟ ꯊꯣꯛꯎꯏꯁꯤ ꯁꯤ ꯌꯥꯔꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯏ ꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯍꯣꯏ ꯊꯣꯛꯄ ꯗꯔꯀꯥꯔ ꯊꯣꯛꯁꯤ ꯌꯥꯔꯤꯈꯩ ꯊꯣꯛꯎꯏꯁꯤ ꯊꯣꯛ ꯇꯥꯔꯒꯁꯨ ꯃꯤ ꯊꯦꯡꯅꯔꯨꯏꯁꯤ ꯌꯥꯝ ꯄꯨꯜꯂꯨꯏꯁꯤ ꯆꯠꯀꯗꯕ ꯊꯕꯛ ꯆꯠꯂꯨꯔꯒ ꯐꯠ ꯍꯜꯂꯛꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯅꯥꯔꯀꯥꯟꯗ ꯊꯣꯛꯎꯔꯒ ꯄꯥꯈꯠꯄꯅꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯁꯤ ꯑꯩ ꯊꯦꯡꯅꯖꯔꯕꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯖꯔꯤꯁꯦ ꯑꯋꯥꯕ ꯊꯦꯡꯅꯗꯕꯅꯤ ꯋꯥꯈꯜ ꯌꯥꯝ ꯋꯥꯕꯅꯤ ꯑꯗꯨꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯂꯥꯟꯁꯦ ꯄꯨꯟꯅ ꯃꯥꯏ ꯄꯨꯂꯞ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁꯤꯁꯦ ꯍꯥꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯁꯤ ꯏꯆꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯁꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯑꯃꯁꯨ ꯑꯩꯒꯨꯝꯕ ꯑꯩ ꯌꯨꯝꯁꯦ ꯑꯩ ꯂꯩꯈꯤꯗ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯀꯅꯥꯅ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯌꯦꯡꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯀꯅꯥꯝ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯐꯤꯜꯝꯗ ꯀꯨꯝꯖꯔꯒ ꯁꯦꯟ ꯈꯔ ꯇꯥꯟꯖꯕꯁꯤꯅ ꯑꯩ ꯌꯨꯝ ꯄꯨꯖꯔꯤꯕꯅꯤ ꯏꯆꯥ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯛꯏꯕꯅꯤ ꯏꯆꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯩꯅ ꯁꯦꯟꯅꯔꯤꯕꯅꯤ ꯏꯃꯥ ꯁꯦꯟꯅꯔꯤꯕꯅꯤ ꯂꯣꯏ ꯁꯦꯟꯅꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗꯕ ꯊꯣꯛꯑꯀꯥꯟꯗꯗꯤ ꯀꯅꯥꯅ ꯌꯦꯡꯍꯧꯗꯣꯏꯅꯣ ꯏꯆꯥ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯌꯨꯝ ꯄꯨꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯕꯨꯡꯁꯤꯡ ꯃꯌꯥꯝꯕꯁꯤꯡ ꯃꯅꯥꯎꯁꯤꯡ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯃꯥꯅꯇꯗꯤ ꯌꯥꯗ꯭ꯔꯕ ꯃꯥ ꯌꯨꯝ ꯄꯨꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯔꯨꯕ ꯃꯤꯑꯣꯏꯕ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯗꯅ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯀꯌꯥꯝ ꯑꯋꯥꯕ ꯊꯦꯡꯅꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯋꯥꯔꯜꯗꯅꯤ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯁꯨ ꯂꯩꯔꯤꯕꯅꯤ ꯃꯄꯥ ꯁꯤꯈꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯥ ꯅꯣꯔꯣꯛ ꯇꯥꯍꯧꯔꯕ ꯃꯌꯥꯝꯕ ꯁꯤꯕꯗꯒꯤ ꯅꯣꯔꯣꯛ ꯇꯥꯍꯧꯔꯕ ꯀꯅꯥꯝ ꯂꯩꯖꯗꯕ ꯃꯌꯥꯝꯕꯁꯤ ꯌꯨꯝ ꯄꯨꯖꯔꯝꯃꯒ ꯃꯌꯥꯝꯕ ꯁꯤꯀꯥꯟꯗ ꯅꯣꯔꯣꯛ ꯇꯥꯍꯧꯕ ꯑꯗꯨꯝꯕ ꯂꯣꯏꯅ ꯊꯣꯛꯄ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯍꯥꯏꯕ ꯄꯣꯠ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯀꯅꯥ ꯄꯨꯗꯣꯏꯅꯤ ꯌꯨꯝꯁꯦ ꯀꯅꯥ ꯌꯦꯡꯕꯤꯍꯧꯅꯤ ꯏꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯅꯣꯏꯒꯤꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯅꯪ ꯑꯃ ꯂꯩꯇ꯭ꯔꯀꯥꯟꯗ ꯌꯨꯝ ꯀꯅꯥ ꯁꯦꯟꯅꯕꯤꯍꯧꯗꯣꯏꯅꯣ ꯁꯦꯟ ꯇꯥꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟ ꯇꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯈꯟꯕ ꯌꯥꯗꯦ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯇꯥꯟꯒꯗꯕꯅꯤ ꯀꯩꯅꯣ ꯁꯦꯟ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯁꯦꯟꯗꯤ ꯍꯌꯦꯡ ꯅꯪꯅ ꯍꯤꯡꯒꯦꯗꯤ ꯑꯩ ꯍꯤꯡꯒꯦꯗꯤ ꯁꯦꯟ ꯇꯥꯟꯕꯤ ꯏꯆꯥꯒꯤꯗꯤ ꯑꯩꯅ ꯍꯌꯦꯡ ꯀꯣꯟꯅ ꯌꯥꯔꯀꯥꯟꯗ ꯑꯃꯨꯛ ꯇꯥꯜꯍꯜꯂꯨꯔꯦ ꯁꯣꯏꯕ ꯌꯥꯗꯦ ꯁꯣꯏꯈ꯭ꯔꯗꯤ ꯍꯌꯦꯡ ꯁꯦꯟ ꯇꯥꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯔꯣꯏ ꯑꯩ ꯁꯤ ꯀꯅꯥ ꯇꯧꯍꯧꯗꯣꯏꯅꯣ ꯅꯪꯅ ꯁꯤ ꯀꯅꯥ ꯌꯦꯡꯍꯧꯗꯣꯏꯅꯣ ꯅꯆꯥ ꯃꯌꯥꯝꯗꯣ ꯅꯪ ꯅꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯏꯃꯨꯡ ꯀꯅꯥ ꯁꯦꯟꯅꯍꯧꯗꯣꯏꯅꯣ ꯁꯤꯁꯤ ꯈꯟꯊꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯡꯒꯗꯕꯅꯤ ꯆꯠꯀꯗꯕꯅꯤ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯗꯕꯅꯤ ꯆꯠꯀꯦ ꯀꯥꯟ ꯆꯠꯁꯤ ꯊꯣꯛꯇꯦ ꯌꯥꯗꯅ ꯊꯣꯛꯁꯤ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯁꯤ ꯂꯥꯟꯁꯤ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ ꯃꯌꯥꯝ ꯆꯠꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯒꯦꯁꯨ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯄ ꯌꯥꯄꯣꯟꯇꯦ ꯃꯥꯛꯁ ꯎꯞꯇ ꯌꯥꯄꯣꯟꯇꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯗ ꯌꯥꯄꯣꯟꯇꯦ ꯏꯁꯣꯄꯤ ꯉꯥꯛꯇ ꯌꯥꯄꯣꯟꯇꯦ ꯑꯩ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯕꯅꯤꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ ꯅꯥꯔꯣꯏ ꯍꯥꯏꯕ ꯂꯩꯄꯣꯟꯇꯦ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯣꯏ ꯍꯥꯏꯕꯁꯨ ꯂꯩꯄꯣꯟꯇꯦ ꯆꯥꯟꯁꯦꯁ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯅꯗꯤ ꯀꯥꯞꯊꯣꯛꯄꯗꯤ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯊꯤꯅ ꯅꯦꯝꯕꯖꯥꯠꯅꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯃꯤ ꯑꯃ ꯀꯥꯞꯇꯕ ꯃꯤ ꯑꯃꯒ ꯌꯥꯝ ꯈꯦꯠꯅꯅꯤ ꯀꯥꯞꯄ ꯃꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯥꯏꯅꯥꯁꯤ ꯉꯥꯛꯊꯣꯛꯄꯗ ꯑꯗꯨꯅ ꯃꯌꯥꯝ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯁꯤ ꯂꯣꯏꯅ ꯑꯩꯗꯤ ꯑꯗꯨꯝ ꯈꯔ ꯍꯥꯏꯖꯈꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯁꯨ ꯌꯥꯗꯦ ꯀꯩꯅꯣ ꯑꯩ ꯄꯥꯝꯃꯤꯁꯦ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯥꯛꯇꯣꯔꯤꯕꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯌꯦꯡ ꯐꯖꯕ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯦꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯎꯃꯤꯟꯅꯒꯦꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯒꯨꯗ ꯅꯥꯏꯠ